Manipur oina ngasi alpam thonglon bagum Imphal West ki manung chan leiba lamsang haibong popi lading kabi hariba mafam singas de leiba alpam sing su thonglon akhi pam sing thonglon ba aduna maram oiraga lamdam manung imi yamna petrol ama diesel ya waba kayam mayuk nakhi thonglon akiba pam sing asida miyam ge seba tawriba petrol pump da aki tujungba amadi bom thamjinba se yaningde haiba banner sing thetkhi aino jik lejariba mafam si Imphal West ki manung channa leiba Lareng kabi mafam adudani he hariba oil pump sing asi akoigi ubu thangba ngamloidaba demand kaya amadi pump sing da akoigi bom langjinbuna aki tujungba pohalle haibagi pandamda ngasi asi December gi tang 16 asi akoigi petrol pump pumnamak na akoigi thong thingjanbuna thong lonhanduna petrol pidabana maram oduna akoigi lambi lamhangna chatpa akoigi maru oiba praja sing haibadi akoigi thawak tawriba maru oina chattaba yadaba adi thawgi handaba yadabanina hangadabadu pammasina thong lonsan grabadina aduki matik chawna akoigi petrol amadi diesel gi awabase akoigi Manipur gi praja ayambada koi awaba kya mayongnare haibong pokpi lareng kabi haiba mafam ahum gi pam asisu loinabak thonglon manam oidina maigi asongi praja singda kogi thawgi waba kya mayoknari iram masigi matangda problem jaiba 79 laisram ELITETV news lareng kabi